India ge khwaidagi thak wanglaba cultural ambassador singe manungda ama oriba Manipur gi tanglaba mapari lekhidraba Ratan Thiamda Bharat Ratna Award pidina ikai khumnaba Naba Raja Sabagi MP Ningthau Sana Zawbat Leisembana Parliament Taksin Kri Ngasi Phamkiba Parliament Mifamge Jero Awargi Matamda MP Sana Zawbana Ratan Thiamda Bharat Ratna Award PV Naba Wapam Pukhat Aduna Hai Manipur da Pokhiba Laikhidraba Ratan Thiam India gi oina khwaidagi masak nairaba theater legend amadi cultural icon amani Mahak Makhal Kayagi Lamsingda Thabak Tawkhiba Jinesh Amasuni Tanglaba Theater Legend Amadi Cultural Icon Asina Tongan Ba Hiram Kayada Jawraba Thaudang Lauduna Masamak Playwright Director Painter Writer Amadi Theater Visionary Ama Oina Anoba Matanga Junaraba Theatrical Expression Galonana Mahaki Topa Traditional Manipuri Aesthetic Singi Kutangda Indagi Theater Bo Anoba Mayon Amada Purakibani Mahakna Trahi Yankai Hembagi Sanglaba Career Amagalona Chakrabiu Andayuk Ritu Samra Amadi Uttar Pradarshini Chingba Singthaningai Oreba Production Sing Putoktuna Malemge Thakta India ge Achoba Fida Amakalam Ki Haiki MP Sana Zawbana Makata Nahai Lekhidraba Ratan Thiam Manipur gi Oina National School of Drama NSG da graduation Tawkiba Hanba Misakni Tungda Kumjali Sing Amaga Chamapan Marifutare Tagi Kumjali Sing Amaga Chamapan Marifu Mapan Faubada Director Amasung Kumjali Sing Aniga Tarahumdigi Lising Ani Tarat Faubadana Chairman Ama Oina Kunaya Sigida Makatopa Hoki Mahakna Kumjali Sing Amaga Chamapan Humfutara Tarukta Infal da Chorus Repertory Theatre Sangwat Ki Hariba Theater Asimak Miyamna Toidok Hendokna Sakang Naraba Lebak Asigi Maru Oiraba Amadi Kunaya Sigi Miyam the Topa Tanglaba Pauza Kaya Piba Theater Ama Oiraki Mahakna Hiram Kayada Katok Lambas Sing Adubu Sakangba Oina Padma Shri Award Sangit Natak Academic Award Amadi Sangit Natak Academic Fellowship na Chungba Mana Kaya Pidina Ikai Kumnamba Utki Theater Gilamda Mahakna Lauramba Sing Thaningai Oiraba Taudang Sing Adubu Sakangba Oina Kumjali Singani Tara Nipanda Matamdugi India Give Vice President M. Venkaya Naiduna Legend of India Lifetime Excellence Award Kusinaki Ratan Thiamna Manipuri Theater Bo National Amadi International nge thakta pukhatuna achoba mafam kanbak ngamkhibani loinana India ge cultural depth diversity amadi aesthetic excellence ge top masak ama oiraki maramasina Manipur ge tanglaba mapari amadi India ge khwaidagi saknairaba cultural ambassador singi manungda ama oiriba theater legend amadi cultural icon Ratan Thiamna lauramba thaudang amadi kathok lamasing adubo sakhangba Amadi Kai Kumnaba Utpa Oina India ge khwaidagi thak wanglaba Civilian Award Bharat Ratna Lekhidraba Ratan Thiam da pibinaba MP Sana Zawbana India Government Taksin Ki Malem ge tongan ba mafam da pangthok na bagom World Theatre Day 2026 tharam ama Theatre and a Culture of Peace haiba thimda Liberty Theatre Kaksing na senduna Theatre asige Kaksing khunyai lekai da leiba Rehearsal Hall da pangthokre tharam da President Writers Association Kaksing Prokhambam Nimaina atheba mithunglen President Liberty Theatre Kaksing Yamem Saichenya tharamapu amadi President Macha Sanu Kaksing Dr. Nomaitam Pramodina ikai khumnaraba mithung oina saru yaki tharam ge manung channa Art and Culture Gilamda Katoklaba Saknairaba Theatre Artist Aiba Director Ama Oina Lila Kuntrarong Puntokpada Saru Yarambada Natana Tongan ba Organization Kayagi Thausu Puramlaba Ahal Oiraba Oza Lesang Tembiren Kumar Dasu Mahakna Laukiba Taudang Kayadubo Ikai Kumnaba Utpa Oina Certificate of Honor Piduna Ikai Kumnaba Su Utki Tauramada Saru Yakiba Singna Lamdam Ashida Amata Oina Art form makal kaya bu jakhat hannaba amadi thaudang punna laminaba wafam kaya su phongdok naki nakal amarom dasu hariba tharom asimak Paradise Theatre Manipur wangkai lawrembam lekai Imphal East Manipur amadi Rural Society for Education and Self-Employment Palena Sinduna Palen Mamang Bamon lekai da leiba Sri Radha Madak Mandop da pangthokre tharom adu da Chairman United Committee Manipur Palen Unit P Ibotombina athiba mitunglen Director Paradise Theatre L Kishore na Taromapu Amadi Convener United Committee Palel M Jivana Ikai Kumnarba Mitung Oina Saru Yaki
India Government की Ministry of Culture की Cultural Function and Production Grant Scheme CFPGS सेंथंग मखादा संगीत अकादमी कक्संग न सिंदुना नत्य संकृतना पुंग इसै अमदी जगोई की मतंगदा स्कूल कल्चरल अवेयरनेस लेक्चर अमसुंग डेमोन्स्ट्रेशन प्रोग्राम अमंग असे कक्संग सुमक नकाइदे लेबा लौमी अपर प्राइमरी स्कूल दा पांगथोखरे ngasi के थरो मदुदा संगीत अकादमी कक्संग के ओजा सिंगना स्कूल असे के महरवे सिंगदा पुंग इसै अमदी जगोई की मतंगदा खंगन बगा लोइनना स्कूल अंगांग सिंग जगोई सादना थरोमदुदा संगीत अकादमी कक्संग पुंगी गुरु ओजा माइपाक पुंगी गुरु खेत्रिमयम शांति कुमार अकादमी के सेक्रेटरी खेत्रिमयम निमाई सिंह ट्रेजरर KSS राजेंद्र सिंह स्कूल के हेडमास्टर स्टाफ सिंह अमसुंग महिरवई सिंहना सरुक याखी हारिबा थरोम असि हयेंग मार्च 19 दा कक्संग निंगथौ लेकाइदा लेबा युम्बी मचा हाई स्कूल दा पांगथोकनी हारि Gender based violence amadi women empowerment ke matangda nomagi oiba awareness program among ase Kaksing district ki wangu laifam chithek lekai committee hall da pangthokre Manipur State Rural Livelihood Mission MSRLM ke thausil tharang ke makhada one stop center Kaksing PYNCA Sakti Sadan Home Kaksing amadi wangu gram panchayat ke manung da leiba BLF Mari Yaifa Thaurang BLF Lingzan Toibi BLF Lamjing Mangal B HLF amadi Luching Lembi BLF kapuna kosamana senduna pangthoki by awareness program duda resource person sing oina one stop center kaksengi irum rasi tombi MSRLM gi langmaidong block ki CC Khaling Mithaurong amadi PYNCA kaksengi Biken Khetrimayumna women empowerment matangda miyamda wangangki tharomaduda yaifa thaurang BLF ki president oinam Tulsi Lamjing Mangal BLF ki president Loitongmom Phajabi amadi kaksing block ki BBM Rajib Singh na mathang sitna president chief guest amadi guest of honor oina saru yakhibaga loina BLF Mari gi OB Singh tongan tongan ba self help group singe member sing su awareness du da saru yakhiba duda wahang pahong su tawna khi Rural Voluntary Services RBS Thobal Wangbol Mayai Lekagi Wangjing Bazar Laiba New Life Sangland Garima Grey Shelter Home for Transgender only for trans men Sindana Transgender Persons Protection of Rights Act 2019 and Rule 2020 Haibasid Nini Tupa Tagadaba Training of Trainers TOT Asidagi Women Police Station Tawagamayon and Laiba Ketri Sananda Hokri Training Ado Hogopagi Taromda District Social Welfare Officer DSWO Tawal K Nongpok Nganba Salaicha Amadi Rural Voluntary Services Kit Secretary Babita Sapamna Athiba Mitung Sing Oina Saru Yaki amadi session ani thona khaidotuna sthakiba ngasige training aduda Transgender Persons Protection of Rights Act 2019 and Rule 2020 and their constitutional provision haiba hiramda HRLN Director Rakesh Mahobam amadi Transgender Empowerment Issues and Initiatives Health Education Employment Livelihood haiba hiramda Empowering Transability ETA Manipur ge member Jan Yangkhomna research person sing oina wangang khibagalina open discussion su pangthoki RBS ke secretary Babita Sapamna Tharomgi nungi waral perioduna hai Aikoige samas asida makhal kayagi miyoi sing lady masigi manungda transgender haina miyoi furuk khara khak lejari basi samas na nintina masak khangbina ba haiduna Transgender Persons Protection of Rights Act 2019 and Rule 2020 asi haukiba chai lisingani taram mapanda act olaba matung lisingani kunda rule ama oina chotna ba haukri school college amadi university fawbada leriba mipum khudingna nongna satna rakliba rules asibu khanghanna ba amadi transgender sing mayok na riba khudong chadaba kaya asibo khara makai mayok na ba ngamna ba pandamda trainers of trainee asi pangthokpani training asada Manipur ge tongan tongan ba school college police amadi transgender community dagi lakpa apunba participant kontra na saru yari hayang ni chonba numita transgender empowerment issues and initiatives health education Empowerment and livelihood amadi empowering trainings to challenge misconceptions and improve transgender communities quality of life haibahiram singda empowering transability ita Manipuri scholar amana amadi Department of Sociology Manipur University Kanchupuri Assistant Professor Dr. T Dipamanjuri Devina Wangangane Hari
India lenga amadi Manipur lenga na lairaba praja miyamgi ana layengi mateng pangnaba paikhalakliba CMHT amasung PMJAY skingi matangda IDP singbo mamutana khangannabagi pandamda Manipur lenga ki Director of Health Services ki makhada leiba State Health Agency amasung District Implementation Unit CMHT PMJAY thawal anina sinduna haukiba yumsa kaisa numitegi starakpa awareness program ase recently nimit humni chutna thawal district ki IDP singna leiba tonga relief camp da chatarakpa awareness program adugi aroiba oina ngasi khangaboki Rice Research Station da leiba relief camp da pangthopa awareness program aduda CMO Dr. Y Nokul DPM Thawal District Health Society CH Basanta amasung District Implementation Unit CMHT PMJAY Thawal District ki District Coordinator Haubam Sankhana Tharom Haudokpagi athiba mithung Tharomapu amasung akhanaba mithung oina saruk yaki Tharamgi saruk ama oina State Health Agency instructor Khagembam Jolitana CMHT amasung PMJAY card asi kanana saba yai mafum kadai sagane amasung masigi kanaba karino haibagi matangda resource person oina wangang ki Numit tarane sitagadaba First Interstate Level Diamond Drama Festival 2026 ngasi Yaswe Police Land Manipur Dramatic Union MDU ge hall da hawdokre hawdokpagi tharamadu da thoksom Saityabrata Singh Speaker Manipur Legislative Assembly Soraisam Kesoram Academy Awardee President Manipur Dramatic Union MDU Yaskul Amadi G Dharmadas Sharma Joint Director Department of Art and Culture na athiba mithung tharamapu amadi akhanaba mithung nan oina saru yakhibagaluna IB Khumancha Right Advisor Diamond Radio Khongjomna special guest oina saru yakhi Diamond Radio na Manipur Dramatic Union MDU ga pusamanduna pangthokpa festival hawdokpagi tharom ga mainana speaker Thokjom Saityabrata Singh na hai lamdamastige theater mutharakle haibadi yaroi adubo khongjal taptharakpani haina Lauba yai masigi maram soidana leigani masigi maram singi manungda theater amagi gi marakta nungsinadaba amadi napal leinabasu oiba yai masi thadoknaba ama mathok tai amadi pinadaba kaya leinarabasu thadoknaduna punsinnaba yabra yengbiu lenga ke makaidagi piramba khudong chawa sing kangtharakle hariba asigi maram sing adu pibiraklagadi lenga ke department ka tanaraga kari tawba yagadagi haiba dusu khananaba honage phongdokhi pangthokiba festival asigi pandungi matangda Diamond Drama Festival 2026 के कन्वेनर संजित ना वाफम कया से फोंगदोखी सिसदगी कोई वर्ल्ड थिएटर दे के मरी लेना अखोगी डायमंड ड्रामा फेस्टिवल से पांगथोक सबने दुगा मसिगी इरोइना बदा अखोगी फर्स्ट इंटरस्टेट लेवल ड्रामा फेस्टिवल कंपटीशन जकोइना मसिस याहोन जबने हाइजब बतारे Numit nini sutna sithagadaba Cultural Holiday Peace Camp haunabi matung inna Assamna leiba Universal Friendship Organization UFO Far West Headquarter number 6 Salamkhul Hozai da hawdokre UFO na sinduna Assam ge Salamkhul Hozai da leiba organization asigi sangnen da pangthokiba camp hawdokpagi tharomadu da All Assam Manipuri Maitai Artists Association amagi president Sanauzam Novina ibudo pakhang bayekpa malemgi firal chungkhat kibagaloina UFO gi masing yamlaba member kayana firal gi mafamda salute pidina ikai khumnabasu utki tharomadu da All Assam Manipuri Maitai Artists Association gi president Sanauzam Novin Hozai District Mixed Boxing Association gi president Nganbi Leima Hozai Assam gi social worker Maitram Mohendra Mairapai bi Khati Karbianglonggi President Gurumayum Premila amadi UFO Far West ke President Kolom Khuman Jauna Maru aiba mithunglen sing oina saru yakhibagadona UFO sigi Secretary General Y Mairaba Angom UFO Far West Headquarter number 4 ki Finance Secretary Sanjam Ongbi Sanatombi UFO North Division ke President Haurungbam Sunil UFO Far West ke Commander in Chief L. Rajan Kumar UFO gi oinariba thangtagi instructor Sanjam Biren amadi T Mohan UFO Far West Headquarter number 3 Champanagar Nongchop Panat Tengol Lakpaloishangi Deputy Commander W. Dines amadi T. S. Ibom Chayauna atai organization ge thongmi ke asasaru yakhi Manipur University ki taramanga suba convocation ngasi University ki auditorium da pangthoktuna academic year 2013-2020 da undergraduate postgraduate amadi doctoral program sing loiraba mahiroi singbo ikai khunaba utki tharomadu da Manipur
Governor aduga University asige Chief Rector Ajay Kumar Balana athoiba mithunglen Chief Minister Y Khemjana akhanaba mithunglen aduga Association of Indian University General Secretary Dr. Pankaj Mittalna special guest oibaga loyana AMU ge Councillor T Tirupati Rao amadi Vice Chancellor and Lokendro Court Executive Council amadi Academic Council ge members sing saru yaki Convocation asida apunba graduate listing ama subna humpu mathogi manungda afaba mahiroi chahum subna marida gold medal fiki exceptional graduate singdana guest award amadi scholar charm subna marida PhD degree piki ngasi gi thawram gi athoiba mithung AMU Chief Rector Governor Ajay Kumar Balana Manipur University si North East State singi manungda khwaidagi hena singthaningai oiba university ama oiri mahiroi singna degree lauraba matungda India ge Brexit Bharat ki damak sem saduna nation asi mating neiba leibak ama semada achoba thaudang lausi haina phongdokhi Our inspired work of the Honorable Prime Minister Narendra Modi ji to become job creator instead of job seeker. Once again, I urge you to become ambassadors of tolerance, inclusivity and mutual respect. In a diverse society like ours, it is essential that you act as bridges across communities. Manipur da thokliba irang asida semilon soklaba miyamna ana layeng yarakpada layeng bangam dabagi awaba mayok nariba kaya mateng pangnabagi pandamda chatliba tha segi tang kumapanda Tensumam Noren Memorial Academic Nambolda Development and Protection United Voluntary Organization DPU BHO Nambol Institute of Liver and Digestive Sciences ILGS Kwakaithal Kapunna Khosamna Sinduna Nomagi oiba free health camp ama pangthoklagani hariba camp asida miyamna saru yabi Haina DPU BHO Nambolgi Human Resource Development Committee ki convener Khomdram Sunil Maitena Fongdorokli Mahakna Makata Kibada OBC and Gynecology Gastroenterology Hepatology amadi General Medicine Specialist kayana lemon layeng bagi thabak pangthokani loina Thawai Ambulance Service na numin asida stok sasen tawbada kudong chadaba patients singi damak free transport service pigani hariba kudong chawa asti miyamna lawbiyo haiki Reputed or Institute Hostel Siga, some Naraga Siling Isida, I am the Don Savas Lobby or not, the Bonum Bobby, my Gate, I am the audience. Center for Rural Technology Mission CWA-CRTMM Manipur Kauba NGO Amana Yum Sabigani Haina Yamlaba Senfam Lausilaga Lotuna Lakri Yum Sabu Nadragana Deposit Tokiba Senfam Adu Handopiu Haina Ngasi Beneficiaries Kaya Amadi Contractors Singna NGO Asige President Taudam Jeki Zangi Tawale Sangtem Taudam Matak Lekai Land number 4 the Laiba Yum Gi Tongal Forward Jetuna Kolau Kaya Lauduna Hill Haukri Contractors Welfare Association Center for Rural Technology Mission Git Thongmi Sing Amadi Beneficiaries Sing Nak Ngasi Thawal Wang Mataba Matak Lekaida Apunbagi Oiba Mifam Ama Pangthoklaba Matung Laisang Tem Bazar Forward Laktuna Mafam Anudagi Thaudam Mamang Lekaida Leiba President Jeki Zagi Thongal Fawba Kolau Koyagaluna Really Ama Chatuna Hill Haukibani Jeki Zagi Thongal da Leptuna Kolau Koya Lauraba Matung Contractor Welfare Association Secretary Huidrom Sanjoyna Fongdor Kibada CWA-CRTMM ki President Taudam Jeki Zana Haukiba Chahi Lisagani Kunithoi Adwaidagi Hauna Yum Sabigani Haina Mioi Amamdagi Lupa Lak Animakai Bank Deposit Tawanki Punna Mioi Chatrat Manifut Taramapan Nomdagi Lupa Crore Contra Ronge Sampam Loxilaba Matung Jeki Zana Makoi Contractor Contra Mangabu Sinaduna Yum Sahan Bagit Tabak Assatabani Adubu Mioi Jamayankai Yum Sabat Lokro Matung Mahakna Makatana Yum Sanana Bak Contractor Singda Paisa Tadorok Tray Amade Jeki Zamasa Lotuna Lakibana Yum Sabagi Tabak Suk Makatana Tabak Ngam Kidre Maramasana Achum Babu Pambiba Manipur Lady Ba CSO Sing Amadi Mioi Kuding Magna Hiramasida Miang Changbiu Mioi Kayana Mayumakai Sidoki Badagi Leifam Chafam Kangana Lady Cherak Ashuda Jekisa Amadi NGO Secretary Ni Haizer B Mahakiloina B Taudam Ombi Santeblana Yamlaba Sefam Kongwatuna Lord Kribasti Miang Amutang Changbiu Haina Fongdora Ki Hariba tahan biraga thambire aduna maramasina ngasigi leiriba Manipur sida leibiriba civil organization khudimana achuma pambire khudimana hariba
President Secretary Thaudan Jikisal amadi Thaudam Umbi Santibla anigi mathakta asengba langa langjila du puthopio haiduna press media ge thongda thamjari Manipur lenga ke Adel College ama oriba Kumbi College ta haukiba chahilisne ne kumanga da assistant professor Kuntaru Naron da hablambagi matang da M Suna lebak miyam da sabak phakre masigi tungda college asigi masana masabu governing body gi member gi mini haisaba amana mahairoi lup asigi wafambo aranba oina media da puthokhraba tungda college asigi governing body gi chairman Marangthem Mangina Mahairoi lup asigi wafambo achumbani haina fongdok kibadu M Suna taramna OE haidi M Sugi Secretary General Salam Changkhon bana Darol amana haribana tungi yumbira orakadawriba harokliba mahairoi singbo lawsingi mangal pigadawriba oja singbo qualify oide khangdana aramba maungda narwanda huralana da hapsin kibaibasi yamna tawfam thoktaba afaba mahaigi kanglon ama purokna ba hotnabada tungmang onaba thawong amani hariba thawong asi haujiti leiba watho oikhrabanina college asige governing body gi chairman amasung member oina yauriba MU gi nominee ani amasung education director U gi nominee ama amasung authority oina leiriba MU gi college department council amadi director of education UNASU college asida miyoi khujok kharana thariba aranmasing adu yengduna lepthokpagi matam natre hari Manipur lenga ki rural development and panchayati raj loisangi makhada leiba Manipur state rural livelihood mission gi Thawbam block na promote tawduna semkiba ningol khudol bi VLF Village Level Federation Wangbal Part 1 gi homlok suba chahi gi oiba mifam ngasi panghotuna kupna khana naina khri ningol khudol VLF ki management committee na senuna Thawal district ki Wangbal da leiba multipurpose committee hall da pangthokiba chahi gi mifam aduda ningol khudol VLF ki president ke Premasini Devi block mission manager Laishram Surana Singh MIS Manager Laishram Johnny Singh, Block Accountant Saki Ahmad, Cluster Coordinator KSS Sarmojit Singh, Livelihood Coordinator CS Niranjit Singh, Project Officer Sapam Navasandra Singh, SWC Club Key President TS Munal, Ward Member L Ibatombi, Amadi Mentor W Savasni Devina, Atiba Mitung Singh Oina Saru Yaki, Tongan ba Salha Group Tarani Toina Punsan Lagas Tembat Ningol Kudol BLF Kit Chahigi, Mifam Aduda Secretary Reports Putotuna, Hana Pot Pangthokraba thabak sing amadi pakhet kadaba thabak tharang singi matang na kupna nainakhi amadi BLF adugi makhada leiba select group singi maraktagi luchingbi amamamnasu makhoi gi pangthokhiba pangthokningba thabak singi matang da wafam sing phongdok nakhi Command Area Development CAD Department ki makhada Chorangpat Maklang makha lokol amadi Chorangpat mamang lokol gi law pari kuntra manga rom lomi singi mateng pangbo ina ngasidagi wangkem kendra gi MLA kaisa megasandra na lemna khoiba hokri phase ani thona stagadaba law khoiba gi thabak adu ngasi Chorangpat Maklang makha lokol dagi haudokduna CLP leaders su oriba wangkem kendra gi MLA ke megasandra na hai lamdam asda thokliba achoba irang asna maram oiraga lomi singna sentum gi awaba kaya mayok nariba amadi law khoinabagi sen leitabagi khudang chadaba kaya lomi singna mayok nari asigumba lomi singi awaba phibam asda kharata oirabasu mateng oyanaba CAD department gi kusam naraga lemna law khoibagi thaba asita thabani lomi singi khudang chadaba mayok naduna law ubak ngamlaroidra haibagi nungnangba amadi awaba kaya mayok nagadaba adu khara makhaidi kokhanba ngamlagani masina lawmi singna pothok puthokpada achoba mateng oiragani lawmi singna su chunjak tami pan tangdanaba thawai hakchang yauna hotna view haina su ke mega sandrana singna phongdokhi India government na domestic consumption fuel petrol amadi diesel gi central excise duty sing liter amada lupa tara hanthale haina petroleum and natural gas minister Hardip Singh Purina phongdokre Iran warna maram oiraga international crude oil gi mamal atia pakna mamang thadagi wangkhalakli hana barrel amada US dollar humfutara oirambadu US dollar chamaga nithoida hegalakibani Aroibada Muru Eba Pau Amukahanna Pizari Theatre legend Ratan Thiamda Bar Ratna Piduna Ikai Kumnaba Upinaba MP Sana Zawana Taksin Kre World Theatre Day Tharampang Thokre
Transgender Persons Act 2019 and Rules 2020 haiba hiramda numit nini chitagadaba training of trainers ngasidagi haudomkhri. Loinana petrol amasung diesel liter amada lupa tara Central Excise Duty hanthakri. Matang asida image palam sanuk sabalo shinjari meeng tabiri besengbo amuka hana kurumjari.